ꯄꯨꯟꯁꯤꯕꯅ ꯆꯟ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯆꯟꯅ ꯇꯥꯃꯣ ꯍꯥꯏꯔꯒ ꯀꯞꯄꯤ ꯇꯣꯝꯕꯤꯅ ꯀꯞꯀꯅꯨꯁꯦ ꯏꯆꯥ ꯐꯔꯒ ꯑꯃꯨꯛ ꯍꯜꯂꯛꯈꯣꯀꯣ ꯏꯆꯥꯅ ꯐꯔꯒ ꯍꯜꯂꯛꯄꯗꯣ ꯗꯃꯨꯡꯒ ꯑꯩꯒ ꯉꯥꯏꯔꯝꯗꯣꯏꯅꯤ ꯆꯟꯅ ꯏꯃꯥ ꯑꯩ ꯐꯔꯒ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯦꯀꯣ ꯄꯨꯟꯁꯤꯕꯅ ꯂꯥꯛꯑꯣꯁꯦ ꯂꯧꯕ ꯂꯥꯛꯑꯦ ꯏꯕꯨꯡ ꯊꯤꯟꯗꯣꯛꯄꯤꯔꯒꯦ ꯍꯥꯏꯔꯒ ꯃꯆꯟꯕꯨ ꯊꯤꯟꯗꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯒ ꯃꯃꯥꯒꯁꯨ ꯇꯦꯁ ꯇꯧꯔꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯥꯔꯝꯗ꯭ꯔꯦ ꯄꯨꯟꯁꯤꯕ ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯇꯣꯝꯕꯤꯗꯤ ꯃꯊꯟꯗꯒ ꯂꯩꯔꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯆꯟꯅ ꯀꯩ ꯍꯤꯗꯥꯛꯅꯣ ꯀꯥꯞꯇꯣꯏꯁꯦ ꯗꯣꯛꯇꯔꯅ ꯅꯥꯕ ꯐꯅꯕꯅꯦ ꯆꯟꯅ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯝꯗꯥꯏꯗ ꯄꯪꯊꯅꯕ ꯀꯥꯞꯄ ꯍꯤꯗꯥꯛꯇꯨꯅꯦ ꯅꯔꯁ ꯑꯃꯅ ꯍꯦ ꯅꯪ ꯀꯩ ꯈꯪꯉꯦ ꯁꯥꯔꯒꯤ ꯆꯤꯟꯊꯛꯇꯒꯁꯨ ꯈꯨꯝꯃꯤꯅꯦ ꯍꯥꯏꯔꯒ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯤ ꯗꯣꯛꯇꯔꯗꯨꯅ ꯏꯕꯦꯝꯃ ꯃꯃꯤꯡꯁꯦ ꯆꯞ ꯃꯥꯟꯅꯕꯅꯤ ꯗꯣꯛꯇꯔꯅꯕꯨ ꯄꯦꯁꯦꯟꯗ ꯀꯃꯥꯏꯅ ꯐꯠꯇꯕ ꯍꯤꯗꯥꯛ ꯀꯥꯞꯇꯣꯏꯅꯣ ꯆꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯞꯁꯦ ꯑꯩ ꯇꯣꯏꯂꯦꯠ ꯇꯝꯅ ꯆꯪꯈꯤꯒꯦ ꯍꯥꯏꯔꯒ ꯆꯟ ꯇꯣꯏꯂꯦꯠ ꯔꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯕꯨꯡꯗ ꯀꯣꯜ ꯇꯧꯔꯛꯏ ꯄꯨꯟꯁꯤꯕ ꯊꯕꯛ ꯆꯤꯟꯕꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇꯦ ꯆꯟ ꯀꯞꯄꯒ ꯇꯥꯃꯣ ꯐꯣꯟꯁꯦ ꯑꯃꯨꯛꯇꯗꯤ ꯄꯥꯏꯕꯤꯔꯛꯎꯕ ꯍꯥꯏꯅ ꯁꯣꯟꯖꯩ ꯑꯗꯨꯕꯨ ꯄꯥꯏꯃꯜꯂꯛꯇꯕꯗꯨꯗ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯆꯦꯟꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯃꯥꯒꯤ ꯕꯦꯠꯇ ꯂꯥꯛꯏ ꯗꯣꯛꯇꯔꯅ ꯌꯥꯔꯕꯣ ꯆꯟꯅ ꯌꯥꯔꯦ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯅꯔꯁ ꯑꯗꯨꯅ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯍꯥꯏꯔꯒ ꯀꯥꯞꯄꯤ ꯄꯨꯟꯁꯤꯕ ꯐꯣꯟ ꯑꯗꯨ ꯍꯥꯡꯂꯒ ꯌꯦꯡꯂꯨꯕꯗ ꯃꯆꯜꯒꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝ ꯑꯗꯨ ꯎꯔꯦ ꯆꯟꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕ ꯄꯥꯈꯠꯂꯤ ꯃꯁꯥ ꯑꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯃꯊꯟꯇ ꯐꯥꯊꯖꯩ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯁꯨꯔꯁꯅ ꯂꯥꯏꯖꯥ ꯂꯥꯏꯖꯥ ꯇꯥꯕ꯭ꯔꯣꯅꯦꯍꯦ ꯂꯥꯏꯖꯅ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯀꯩꯅꯣ ꯁꯨꯔꯁꯅ COVID-19 ꯃꯅꯨꯡꯁꯤꯗ ꯂꯨꯍꯣꯡꯍꯧꯕꯁꯦ ꯁꯦꯞꯇꯤ ꯐꯖꯅ ꯑꯣꯏꯍꯦ ꯂꯥꯏꯖꯅ ꯇꯨꯀꯠꯆꯩꯍꯦ ꯑꯗꯨꯒꯤꯔꯣ ꯀꯧꯔꯤꯁꯦ ꯁꯨꯔꯁꯅ ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯆꯥ ꯀꯌꯥ ꯄꯣꯛꯁꯦ ꯍꯥꯏꯅꯣ ꯂꯥꯏꯖꯅ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ ꯂꯤꯁꯅꯔ ꯃꯌꯥꯝꯁꯤꯅ ꯇꯥꯕꯗ ꯑꯩꯁꯤꯕꯨ ꯐꯖꯅ ꯑꯝꯇ ꯍꯥꯏꯅꯕꯤꯔꯔꯣꯏꯃꯤ ꯁꯨꯔꯁꯅ ꯑꯇꯥꯕ ꯃꯤꯅ ꯏꯀꯥꯏꯅꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯅ ꯌꯥꯝ ꯆꯣꯞꯄꯦ ꯏꯕꯨꯡꯉꯣ ꯆꯨꯔꯁꯅ ꯆꯣꯞꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯇꯨꯗꯕꯣ ꯂꯥꯏꯖꯅ ꯑꯗꯨ ꯑꯗꯥ ꯂꯥꯏꯔꯤ ꯑꯅꯨꯗꯣ ꯅꯥꯔꯦ ꯍꯥꯏꯅꯦ ꯁꯨꯔꯁꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯨꯟꯁꯤꯕꯒꯤ ꯃꯆꯟꯗꯨꯁꯨ ꯅꯥꯏ ꯍꯥꯏꯕꯅꯦ ꯑꯅꯨꯅ ꯀꯃꯥꯏꯅ ꯂꯥꯏꯖꯅ ꯅꯍꯥꯟꯗꯣ ꯁꯣꯔ ꯍꯣꯟꯕ ꯋꯥꯏꯅ ꯗꯣꯛꯇꯔꯗ ꯌꯦꯡꯕ ꯆꯠꯂꯦ ꯍꯥꯏꯕꯅꯦ ꯑꯗꯨꯗ ꯇꯦꯁ ꯇꯧꯕꯗ ꯑꯣꯏꯔꯝꯃꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛꯁꯨ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯃꯥꯜꯂꯦ ꯁꯨꯔꯁꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯨꯟꯁꯤꯕꯗꯤ ꯇꯥꯔꯝꯈꯤꯔꯣꯏꯅꯦ ꯂꯥꯏꯖꯅ ꯇꯥꯔꯝꯈꯤꯔꯣꯏ ꯑꯅꯨꯅ ꯀꯣꯜꯗꯤ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯌꯦ ꯁꯨꯡꯄꯥꯏꯗꯤ ꯄꯥꯏꯈꯠꯂꯛꯇꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯋꯥꯅ ꯋꯥꯅ ꯐꯣꯟꯗꯣ ꯃꯦꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯤ ꯍꯥꯏꯌꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯁꯨꯔꯁꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯄꯨꯟꯁꯤꯕꯁꯨ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯥꯏꯈꯠꯄꯗꯤ ꯌꯥꯕꯅꯤ ꯃꯥꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯨꯟꯁꯤꯕ ꯄꯣꯊꯥꯔꯒꯦꯅ ꯆꯪꯂꯛꯄꯗ ꯅꯝꯕꯔ ꯁꯦꯞ ꯇꯧꯗꯕ ꯑꯃꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏ ꯄꯨꯟꯁꯤꯕꯅ ꯍꯜꯂꯣ ꯗꯣꯛꯇꯔꯅ ꯁꯤ ꯆꯟꯒꯤ ꯃꯕꯨꯡ ꯑꯣꯏꯕꯤꯔꯕ ꯄꯨꯟꯁꯤꯕꯅ ꯃꯥꯅꯦ ꯀꯅꯥ ꯃꯇꯥꯡ ꯑꯗꯨꯗ ꯑꯅꯨ ꯋꯦꯇꯤꯡ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕ ꯎꯔꯁꯨ ꯎꯅ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯅ ꯀꯛꯊꯠꯂꯤ ꯗꯣꯛꯇꯔꯗꯨꯅ ꯆꯟꯗꯣ ꯉꯁꯥꯏ ꯂꯩꯇ꯭ꯔꯦ ꯄꯨꯟꯁꯤꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯨꯟꯁꯤꯕꯅ ꯍꯥ ꯀꯃꯥꯏꯅ ꯗꯣꯛꯇꯔꯅ ꯑꯩꯈꯣꯏ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯦ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯌꯦꯡꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯄꯣꯠ ꯂꯣꯏꯔꯅꯤ ꯄꯨꯟꯁꯤꯕ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯃꯆꯟꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯏ ꯆꯟꯅ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯇꯥꯃꯣ ꯀꯅꯥꯅ ꯈꯨꯖꯤꯟ ꯀꯛꯑꯟꯗꯣꯏꯕ ꯄꯨꯟꯁꯤꯕꯅ ꯅꯌꯨꯝ ꯄꯥꯜꯂꯁꯨ ꯑꯩꯗꯤ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯇꯣꯏꯅꯤꯀꯣ ꯆꯟꯅ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯇꯥꯃꯣꯒꯤ ꯈꯨꯖꯤꯟ ꯀꯛꯄꯕꯨ ꯄꯨꯟꯁꯤꯕ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯐꯦꯟꯅ ꯀꯞꯄꯤ ꯑꯅꯨ ꯄꯨꯟꯁꯤꯕꯗ ꯀꯣꯜ ꯇꯧꯔꯛꯏ ꯄꯨꯟꯁꯤꯕ ꯐꯣꯟ ꯂꯥꯛꯄ ꯐꯥꯎ ꯈꯪꯈꯤꯗ꯭ꯔꯦ ꯁꯣꯝꯗꯁꯨ ꯇꯣꯝꯕꯤꯒꯤ ꯐꯤꯕꯝ ꯌꯦꯡꯕ ꯉꯝꯅꯗ꯭ꯔꯦ ꯇꯣꯝꯕꯤꯅ ꯏꯆꯥꯊꯣꯏ ꯏꯃꯥꯕꯨ ꯀꯅꯥꯗ ꯏꯆꯥꯊꯣꯏ ꯀꯧꯁꯣ ꯍꯥꯏꯕꯅꯣ ꯏꯆꯥꯒꯤ ꯑꯔꯣꯏꯕ ꯐꯥꯎ ꯏꯃꯥꯅ ꯌꯦꯡꯕ ꯐꯪꯖꯗ꯭ꯔꯦꯀꯣ ꯄꯨꯟꯁꯤꯕꯁꯨ ꯃꯌꯨꯝꯗ ꯂꯥꯛꯏ ꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯅꯆꯟꯗꯣ ꯀꯥꯏꯗꯅꯣ ꯅꯆꯟꯗꯣ ꯄꯣꯔꯛꯑꯣ ꯅꯆꯟꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯣꯜ ꯇꯧꯔꯛꯂꯝꯕꯅꯤꯅꯦꯍꯦ ꯅꯣꯡꯉꯥꯟꯕꯒ ꯏꯆꯥꯒꯤ ꯑꯁꯤꯕ ꯄꯥꯎ ꯑꯣꯏꯅ COVID-19 ꯅꯍꯥꯛꯁꯤꯕꯨ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯏꯕ꯭ꯔꯣ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯕ ꯉꯝꯅꯗ꯭ꯔꯦ ꯁꯣꯝꯗꯅ ꯑꯅꯨꯒꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯏ ꯗꯣꯛꯇꯔꯅ ꯑꯅꯨꯁꯦ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯃꯥꯒꯤꯁꯦ
लास्ट होइरे लेमीना डॉक्टर इचागी फिबम सिबो सुफम फररोइद्रा डॉक्टर इमा ईश्वर खोइरमसे हाइरगा थोकी अनु फिबम याना चाद्रे चाक चाव हाइबसु याद्रे लाइजागा सुरसकसु अनुगी अनाबा अदु हंगबा लाक्नम लाइजना अनुगी फिबम अदु उबदा कप्तुना तलेगी लाइजा अनु से नंग यामना पामजबा मोमोदो दैरे तु अनुना कदाय चागे हाइरगा मया अदु काथोराई अनुना लाइजा पिरांग लक्ता मोमो नोक्लगा मोमो अदु इनबी अनु याम वाना लाइजा याम हावे अइगे रोइबा मतम यौसिलैको तापुन सिबादो याम उनिंगे हाइरगा कप्पी लाइजा अनुगी मतौ अदु उबदा मा याम नुंगाइरमदे लाइजना अइना पुरकनी हाइरगा लाइजा मपानदा थोक्लगा पेना कपचरी लाइजना अनु अइना गिना तौसे इयुमगमद्रे सुरसना लाइजा से कपन अइसु मुगाइदे पुनसिबसु लाए लाइजना तापुनसिबा अनुदो नंबु यामना उनिंगे हाये पुनसिबना मा काइदा लेगे लाइजना तु असिदा लेरे पुनसिबा अनुना लेरिबा फिल्म अदु उबदा थमोय काइरे पुनसिबना अनु अनुना तापुनसिबा ना आई कॉल पाइद्रे कइगिनो पुनसिबना अनु आई याम वारे आई हाइरगा कपाई आई याम लानख्रे इचनगी पुनसिबसु अइना कनबा ngamhौद्रे अनु कपकनो नंगना कपदो उरगा आई याम वाए पुनसिबना कपरोय आई कपरोय अनुना तापुनसिबा पुनसिबना हाउ अनुना इसिंग किता थाके पुनसिबा थाओ हाइरगा इसिंग पिरई इसिंग थक्पा अदु लोइरगा अनु मसा अदु कैनोमा तौरई पुनसिबना अनु डॉक्टर लाकले डॉक्टरना आई एम सॉरी पुनसिबना अनु कोलगा अनु से दादाबु मिराइ नु चलबो दादा नंग नफम यामना लानख्रे नोंगोंदगी अइगी थबंगने हेना लुइ हाइना खन्ना चलुबा इरालने अइगी इराल अनु से दादाबु मिराइ तुना चलबो मतंग असिदा इरालनी अइगी इराल हाइबो वारी असि लोइसिनजरे सोइखिबा लांखिबा यारबसु मयामना ngakpigani वारी असि हिंग्लिबा नत्रगा सिख्रबा कनामतगा मरि लेनजदे अइबा मसागी वखलदगी फजै हाइदुना इबिरकपनि